Assam Kuki Singna Thadou Gilon Bumakogi Lone Hine School textbook Ponglam lay wathok oire Hari Kuki Singna Masagi Lol Jadabana Thadou Lolbu Kuki Gilone Hina Minam Duna Assam the class 6 Tagi ad Pawa Damnaba textbook Amaputorak Pataki Asobo wathok Ama oire clay Tawong Adu Thadou Lonbu Huralaga Satakibane Maduki the Makmangzona Thadou community the Ayaba Lokibalate Tawong Guwahati High Court ki order violet Taubani Hina Thadou NP Dima Hasauna Thadou Kibasero Manahidi Zerosana Makata na haidibana handakta Assam government Kuki Literature Society Assam na class 6 tagi ad phawba tamna ba phongba textbook ta yumpham oiraga Kuki vernacular language asi subject amo oina khangan khiba amaga mari lenana textbook adu yengsiluba matamdadi Kuki lone haidiba singa du Thadou lol ngakta oiramle haidiba Thadou lol bu Kuki lone haijinduna textbook phongkhiba dugi matangda mangjauna Thadou community dagi ayaba lawkhibasu leite Thadou Lonbu Kuki language haina maming thonjin base lon huran ba mane maramaduna Thadou NP Demasa Hasauna Thawong se akanamong da yaningte amasung Assam government haidiba thawong sing ase ayaba pidana basu khangalakle laivas the British lenga clearing matamda Meeoi ba ma oina maigi mong mataw amasung culture gi thawong sing ase manaba oibana pulap oina Kuki haina sakhang lamkhibane adubo Kuki haidiba kangbo asidi masagi lol leijade amasung ethnic maming amasu natte maramaduna Kuki asi lol ama oina sakhangba haibasi maram chade Assam government ki maikai degi Thadou lonbu Kuki lon haina laukthokpasi yamna chumdaba amani Thadou lon hoina sakhangadabane 1940 dagi hauduna Manipur da Thadou community ki ayaba yauduna Thadou lon ase Kuki gi lon oina sakhangnabagi process sathaduna lakhibane adubu hiramasiga mari lenana Guwahati High Court na takiba order amagi matungina Thadou Pau Literature Society amasung Kuki Literature Society anigi expert body sina yengsilaba matungda tha taruki matungda masigi report ama government da submit tawraga madugi matungina warep launaba khangan kiba laikhrabane loinana 1996 ki March 15 da government of Manipur gi maikai degi lol asi Thadou Kuki haina sakhangani haina order issue tawkrabane haidiba decision adu Guwahati High Court na takiba decision gi matungina order si India pumbada chanagadabane haidi maramaduna Thadou lonbu Kuki lon haina maming onthokpa si court ki order violate tawbani haidi Kuki na mayum makai tumna mai thabi kibadagi lanjelaktuno relief camp ta laidiba amagi mathakta Kuki sina onkhalaga FIR file tawrakre haidi haukiba sahi 2023 gi May 3 dagi thokiba kalok ki irang aduna maram oiraga Kuki sina mayum makai tumna mai thakibata natana thawai hingna ba chelaktuna hojek sekmai gi relief camp ta changjafam lawduna Kangpopi district ki 4000 dagi Meeoi amagi mathakta Kuki sina onkhalaga FIR file tawrakre haidi amoramda thawdo asigi mayokta relief camp aduda miyamna wakan mifam sathabaga loinana hiram asida mari leinaba sing maru oina CSO sing amasung miyamna miyeng sangbu haina victim asigi maikai dagi phongdokre thawdo asigi victim oiriba oina sanathoi mapuroba thoina phongdokhibada mahak amasung mahak imong manung asi Kangpopi district ki 4000 maitai lekai da leibane makoina mafam adu leirakliba asi mapugi haktaktagi leiraklabane makoina leirakliba lam adugi pata paibada natana sanglaba matam asi khasna thiduna lakhibane adubu haukiba sahi May 3 dagi thokiba kalok ki irang aduna maram oiraga numit adumakta da Kuki singna makogi 4000 maitai lekai da leiba mayum makai adu tumna mai thadokpikre loinana Kuki singi makhutagi thawai hingnaba lanjelaklaga hojek relief camp ta changjafam lawduna leiribane adubu Kuki singna mayum makai tumna mai thadokpikibada natana mafam aduda makogi leiriba yum inkol sing adu mai thakibagi thawdok laite haina June 13 ta Kuki community singna mangonda FIR ama file tawrakre thawdok adu akanamong da yaningde inkol asi makogi mapuroibagi mingda leiribane madugi patana singbasu loina pairibane maramaduna thawdok asigi matangda police ki maikai dege khara kupna investigation sathaduna masigi sapchaba langla langjin sing thidokpiyo haina phongdorokle Naga gi lamda German road natraga Tiger road sembe yaroi haina liangmai Naga chepna phongdokre Naga singi lamphawrga German road natraga Tiger road haibana chingba lambi semnabagi thorang khudakta lephangadabani haina Eastern Liangmai Naga chep chairman association na phongdorokle lob asigi meda selna thadrokpa chero lamana hai Kuki singna Naga gi lamphawrga Kangpopi dagi Sursanpur phawba samna hanaba German road natraga Tiger road haiba lambi semnabagi thorang ase Ministry of Home Affairs na khudakta lephan gadabane ipai pusing na thambiramba Naga gi lamda German road natraga Tiger road natraga na Lion road haiba amata leiramde haina palladuna cherolasina hai land record ta yaudaba khusem gi oiba lambi semduna
Nagagi lamda semgat sagat pagi thorang kya paikhalak libasi Naga furupu atamnana singnabani haina lawpham thoi semgat sagat pagi mingda ifa ifu singna thambiramba Nagagi lamda lambi semjilakpa tarabadi araiba pambai sizinaduna thingna bahonagani asegumba thawang asina hanadagi tangdu laitaba phibam leraktraba lamda masida kanglokki ongkhanaba thawdo amaga amok thohalakpa yai Naga miyamgi maram chabu wafam asibu thawsadaba tarabadi maduda tholakpa afafataki teksak punamak mari lenaba singna pugadabani Ministry of Home Affairs na hiramasigi matangda wakhal munna khantaraga thabak tawbagi tangai fadaba lei haina palladuna serol sina hai kuki singna paikhalakliba thawrang si atopa phurukki lam khopsilakpa maramna kanglop maselgi marakta thohaningdaba thawdok ya tholakpa yai India government na Nagagi lamda asiguma makhalki semgat sagatpagi thawrang amata lawkat haloidabani tungkoina chanaba yagadaba mawongda ing tapa phibam leihannabagi pandamda Naga singna namna khundaba mafamda leiriba kuki militant singi suspension of operation su camp sing khudakta sidokadabani Naga singna namna khundaba mafamda sugi camp sing thamjilakpana ing tapa phimbamda chauna akaiba thokhallei Naga purukki Meeoi singda sarangnaba pokhanabagi macha amasu oire Eastern Liangmai miyamna matam punamakta ing tapa phibam lehanba pami adubu kanagumbana kai haurakpa natraga isagi lam khopselakpa tarabadi tumina khak leiroi araiba pambai sejinaduna mayoknagani hairi Ambush the Lake Hidraba KNA ge Thafi na Sejinaba Kargi number Sasenaba Oiramlay Susanpur district ki Kel Moljang Khuldangarang United Cookie National Army UKNA ge Kadar Singh na Sathakiba Ambush the Lake Hidraba KNA ge Deputy Commander in Chief Amasung Mahaki Squad ani aduna tonglakiba kar adu Sasenaba Samjinba registration number Oiramlay report amagi matungina thaudok thokpamdagi phangba Hyundai Creta MN01 AZ19 87 hariba number adu maitai pangal amagi car gi number nei asengba car adu gi mapu oiriba maitai pangal adu gi car adu di mamang sahida yamna tamthina accident gi thodok amada mamai mamit kaiduna hojik su workshop ta taraga leire phibam yamna thina car adu sokhiba maramna sembada matam khara sangani amasung sel su sangani haina khanaraga leiringai da gari adu gi sab manaba number ama thelaga Sursanpur gi ke Moljang da phangle haiba tabada angakpo oinare khwaidagi nauna phangba pauna hai ngarang ambush torakhiba mafam Madwaida Khulai Paiba Maselgi Marakta Ngasi Nongalamdaida Akanamongda Nongmai Kamna Khibagi Thawdok Thokre Thawdok adugi tungda Central Force amasung Sursanpur District Police ki team amasang sinduna Operation Sathakre Ngarangi ambush adu United Cookie National Army na sathakibani haina Cherol ama thoktuna claim tawrakre Claim tawrakpagi cherol aduda makhoina matam kharagi mamada lalholop asigi Publicity Secretary Farga Mihatina hatkibagi laman khumbani haina suphongdorakle Ngarangi ambush adugi tungda kanagumbana social media da natraga lambi lamjauda protest tawraga di makhoigi mathakta su khutthagani haina kihanba wafam ama suphongdorakiba laikhre oirakliba phibam asita makhatana irang lakpa yai hairi Isagi lamda pochai thabada athingba pibirakanu haina phongdorakre Thawbal district ki manungchanna lairiba Seram Tangkhul village ki lam asibu lamai thet ki lamne hairakpa amadi Isagi lamda pochai thabada athingba pirakpasi yamna laibak thibani haina Seram Tangkhul Development Authority ki secretary Jithung ki sanna phongdorakle ngasi Seram Tangkhul village ki ningthaugi yumda pangthokpa pawmi singa unaba amada mahangna makhatana hai langmai thet ki nongpo ningthau pan thoibi lai thaugal lupna Seram singgi loksawbo langmai thet loksaw haina local media singda phongdorakpa amadi lengaki agriculture gi loisangi makhada isagi iramda oil palm thanaba thawrang tawjaba sida langmaithet lamni changba yaroi haina phongdorakpa si yaningde mari lenaba singna thigat piu haiki mahana makhatana hai Seram khulasi pata map leijaba amadi lengaka hill tax thiduna settlement na ayaba piduna matam kaya gi mamangdagi khundaduna lerakpani Manipur lengakna 1946 da Gazette notice thokpada Seram Tangkhul village asisu yauduna Manipur lengakna khaul amal leire haibagi ayaba pibiduna leiribani hairaduna Manipur da tangdu leitadaba phibam amata leiringai asida problem ama amuk thohanba haibasi Seram gi prajana pamde agriculture loisangna oil palm thanabagi damak notice tholakpa amadi lawmi singna masigi kanaba asi lobiu hairakpadagi aikhogi lam asida su kanaba du lawnabo honajabani isagi lamda isana pot ama thaba matamda lamaithet khulgi Meeoi kharana thaba yaroi lam koiba yaroi amadi sangba yaroi hana athingba pirakpa si yamna nungaiti haiki Telangana factory pokhaibada Meeoi ni phuni thoi sire kaya amana sokle hairi Telangana gi
Sangeri district laiva pharmaceutical factory amada thokiba pokhaibagi thodok amada Meeoi 92 Sire amasung atopa kayana asoapa nangle Hyderabad tagi kilometer yankhairom lapa 5 milaram industrial area ta laiba Sigase Industry Limited ta thokiba pokhaibagi thodok aduna maram oiraga mathol ahum wangba building amani khaiki thodok thokpham the rescue team sing sangsindana hojik sumi kanba amasung mateng pangbagi thabak leptana chathari official singi report matungina asiba migi masing hengalakpa yai haina thajanari haujuk phawbagi oina asiba haksang ni phunitoi phangba ngamle matau karamna hidak langtak sungpham factory adu matau karamna pokhai rakhibano haiba chapchana khangdoktaba Telangana lengangna committee ama semduna thujenba haukhre hairi